Manipur State National Investigation Agency NIA na sathakiba investigation amada Senja Thumja tawbagi maranda Ministry of Home Affairs Government of India na NIA ge SP Vishal Garg suspend Toukhre hairi. Hiram asigi mari naina NIA ge team amana senior officer asigi office premises ta ref chatharba matung ma ge office sil Toukhre hairi. Official oiba source amagi matung in NIA na special team ama semduna hiram asigi matang da makata na thigana ba sem sare adubu SP Vishal Garg amasung NIA ge officer anigi mathakta sen sabagi report lai hairi. Business amada terror funding mari Leina NIA na investigation sathaba matamda NIA ge official sing asina lupa crore ani demand tawduna bribe tawraba matung terrorist organization Hafiz Said Falai Inset Foundation asida mahaki maming haptanaba hairiba demand asi tawkibana hairi. Hairiba case asi NIA na July 2018 da restart tawkibani SP Vishal Garg asi NIA degi suspend tawkibasi March 2007 da Samasota amasung Asmar blast thodok sing prop tawbada mahak saruk yaki masida sunatna Vishal Garg na 2018-19 da Hafiz Said NGO Falai Inset na India da laiba madrasa sing da funding tawgi matang da su mang investigation sathram ki hairi.